Matamgi Manipuri Wari channel asibu tambiriba khwai pumnamakpu taram nokjari. Ngasi samhausagom Mangao Thibi Ningthouja suba tangkak amo puduna lakjari. Mayam punna taminarasi. Ayuk tum haugalakpada Grayson ge SMS ama lairami. Nokmi SMS to pai jenglaiso. Good morning Pictro. Ngarang nupa mangonda sauning na tumkibani. Adubo ayuk haugalakpaduda swai mangkri. Nupado ge SMS lairambaduda. Nokmi maso reply do halli. Morning. Reply ngai rudri masagi mathawai na tawkri. Ayuk pong mapan ram tarakpa duwai duda Isabella do jenglai hoi gi kada lakli. Nokmi thongjinda left na kaurakli. Kana laike amda changjar kiya gadro. Ahuma pulap onthok tuna thongjinda yenglakli. Lalai mana nokmi. Yai chang onje. Isabella su kama nungda changlakli. Asumna su hairakli. Kadormino noiba. Isabella gi wahang duda jenglai mabukda tumin haijay. Kadormino ne. Chak thong ise mami chojo khangdimi. Lalay mana o kumadumang pirami. Chak thong lamine je. Ay se noy ga sa khangnage na lakli ni. Akoy Anjali ga sutinay haibani na ay ga sutinasi ko. Pinky na. Hoy, yaya je. Ay gimindi Isabella kawi. Ado noy isyo hairo. Mingdu tabada jinglay Isabella da khangengengi. Mana jingarisi oiram ga trahay na khali. Adabu mana de Isabella ge mingkhangni khangkiba. Masak amadi laifam di khangdaba na ming manaba oiramgani haina so wakaldu yang khandokli. Aigina Pinky kawiche. Aigina lalaima. Jenglay naga haiba nang dringay Isabella na hana. Masak phajabisina kaiming kawino. Jenglay sana kawiche. Yam phasai. Ado jenglay ka kawge ko. Yaba na draw. Hoy, yaya je. Ado aiga thabam ta chapminarusita na jenglay. Atam na ming palaga haijilakpaduda jenglay ingangai Pinky ga lalay magaso karino haina khalli. Moiso khangbani Grayson na ngaujaba Isabella kauba nupi ama lay haibado. Adubo moingi mangda layriba si oiramgani haibadi wakhalsingduna lamsaludri. Jenglay gi masak to ubada chaning da haiba khangi. Isabella so mana dingam da waya de haina makha muktarakli. Ay tom jetpado kharai kain tawni. Hana da gi layriba nupi macha kharasidine. Ay ga so kaya naknadi. Noidi Anjali ga sutinay haibagi ayna noida haibani. Ado jenglay nang na tom tega jetpatala so akoy maripuna jatlusi. Nupi macha ahomdo Isabella gi waduda karino tawrusi haiba mitiyengna amana amade yengnei wadi ngangnadi. Khanglibani Isabella so ahomdo gi maongdo. Lalay mana tapna wahang tawragli. Kay thabak na che? Natay oy tawrida. Ado na pok thongbo thilake haiba. Yatom lawbo thokpado sum ikay baynida. Nokmi tawrakli nupi macha ahomdo so Isabella gi waduda. Pinky na so nokmi. Ahawan changni na je. Mane. Akoy puna thoraga sida chasi. Akoy mungdadi pok chaba kanam yawdeba. Itom chabado bitlay diba. Lalay mana. Itayo na bado kay gikari no je. Ho, nupa managa nuksihan hairak panati. Ay na ikay ki pumathadoklaga hairiba. Adoy ni. Wari duda lalay mado thawayaw kalakli. Hek haibaga yarak proje. Lalay magi thawayaw ba mataw duda Pinky ga jenglay gado yang naraga nukning mado khangli. Isabella so nukmi ga tawado na. Yarak deda. Kuiji manay nungsi baman bagi mataw ulay si. Adoga masana phajana nungsi sa haidri. Nungsi ga tawre bude hairaba. Phajana nungsi na ba already ay si ikari daw ni. As wari se yam nangai chi. Jenglay mari kam dawri Isabella gi wari du taning da bana loire asumna sumabuk de khalli.
ꯊꯕꯛꯅ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯃꯤꯗ ꯂꯤꯕꯅ ꯂꯤꯕꯅꯤ ꯍꯧꯖꯤꯛꯈꯛ ꯁꯛꯈꯪꯅꯕꯗ ꯉꯥꯏꯔꯤꯕ ꯑꯩꯈꯣꯏꯗꯒ ꯋꯥꯔꯤꯁꯦ ꯁꯤꯠ ꯅꯥꯟꯅꯒ ꯍꯦꯛ ꯂꯩꯊꯣꯔꯛꯏꯁꯤꯕꯣ ꯀꯩ ꯅꯨꯄꯤꯅꯣ ꯁꯤꯕ ꯑꯃꯨꯛꯁꯨ ꯐꯅ ꯈꯟꯗꯣꯔꯛꯂꯤ ꯑꯩꯁꯤꯅꯕ ꯀꯥꯟꯅꯗꯕꯗ ꯄꯪꯈꯟꯅꯦ ꯈꯟꯖꯤꯜꯂꯤ ꯆꯦꯁꯦ ꯃꯤ ꯀꯣꯏꯗꯕꯒꯤ ꯍꯧꯅꯕꯤ ꯑꯩꯈꯣꯏꯁꯦ ꯃꯅꯥꯎꯅꯤꯅ ꯈꯟꯗꯅ ꯂꯤꯖꯕꯁꯨ ꯑꯣꯏꯔꯝꯅꯤꯗ ꯋꯥꯈꯜꯅ ꯃꯪꯂꯝꯕꯗꯣ ꯃꯥꯒꯤ ꯐꯣꯟ ꯔꯤꯡ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯊꯨꯒꯥꯏꯔꯛꯂꯤ ꯀꯣꯜ ꯇꯧꯔꯛꯂꯤꯗꯨ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯉꯤ ꯒ꯭ꯔꯦꯁꯟ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯗꯥꯁꯟ ꯍꯥꯏꯅ ꯀꯧꯈꯤꯕꯗꯨꯗ ꯏꯁꯥꯕꯦꯂꯥ ꯃꯃꯤꯠ ꯁꯣꯛꯏ ꯃꯥꯁꯨ ꯈꯪꯉꯤ ꯗꯥꯁꯟ ꯍꯥꯏꯔꯤꯕꯁꯤ ꯒ꯭ꯔꯦꯁꯟꯅꯤ ꯍꯥꯏꯕ ꯑꯁꯣꯝꯗꯒꯤ ꯒ꯭ꯔꯦꯁꯟꯅ ꯑꯩꯗꯣ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦꯅ ꯍꯥꯏꯔꯝꯒꯗꯧꯅꯤ ꯀꯩ ꯊꯕꯛꯅꯣ ꯏꯅꯦ ꯍꯣꯏꯗꯅꯤ ꯑꯗꯣ ꯍꯜꯂꯛꯄꯗ ꯅꯣꯏ ꯔꯦꯟꯗ ꯆꯪꯂꯛꯀꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯄꯣꯠ ꯑꯃ ꯊꯤꯜꯂꯛꯀꯦ ꯆꯤꯡꯂꯩ ꯅꯣꯛꯈꯤ ꯐꯥꯒꯤꯒ ꯇꯧꯔꯗꯨꯅ ꯑꯩꯅ ꯆꯥꯅꯤꯡꯕꯗꯤ ꯌꯥꯝ ꯌꯥꯝꯃꯤ ꯑꯗꯨꯏ ꯃꯔꯛꯇꯒꯤ ꯀꯔꯝꯕ ꯑꯣꯏꯖꯥꯠꯅꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯈꯪꯉꯣ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯦꯀꯣ ꯍꯣꯔꯦꯟ ꯂꯥꯛꯑꯝꯗꯥꯏꯗ ꯀꯣꯜ ꯇꯧꯔꯛꯀꯦ ꯑꯗꯨꯗ ꯅꯪꯅ ꯂꯩꯔꯤꯕ ꯔꯦꯟꯇꯣ ꯀꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯔꯛꯑꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯡ ꯑꯗꯣ ꯃꯄꯨꯡ ꯐꯥꯍꯟꯈꯤꯗ꯭ꯔꯤ ꯅꯨꯄꯥꯗꯨꯅ ꯀꯣꯜ ꯊꯝꯈꯤꯕꯅ ꯍꯥꯜꯂꯤ ꯏꯁꯥꯕꯦꯂꯥꯅ ꯅꯣꯛꯃꯤ ꯅꯣꯏ ꯍꯦꯔꯣꯔꯣ ꯆꯤꯡꯂꯩꯗꯨ ꯏꯀꯥꯏꯔꯗꯨꯅ ꯅꯠꯇꯦꯗ ꯆꯦ ꯅꯆꯤꯟ ꯊꯤꯅꯨꯗ ꯆꯤꯡꯂꯩꯗꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯤ ꯅꯣꯛꯄꯗꯃꯛ ꯅꯣꯛꯂꯛꯂꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯁꯥꯕꯦꯂꯥꯗ ꯒ꯭ꯔꯦꯁꯟꯒꯤ ꯀꯣꯜ ꯂꯥꯛꯂꯤ ꯌꯥꯡꯅ ꯄꯥꯏꯈꯠꯂꯤ ꯅꯨꯄꯤꯗꯨꯁꯨ ꯍꯜꯂꯣ ꯂꯥꯛꯑꯕ ꯌꯧꯔꯛꯀꯗꯧꯔꯦ ꯑꯗꯨꯗꯤ ꯂꯩꯔꯛ ꯃꯆꯤꯟꯅ ꯉꯥꯏꯔꯝꯃꯒꯦꯀꯣ ꯍꯣꯏ ꯐꯣꯟꯗꯣ ꯊꯝꯅꯔꯦ ꯏꯁꯥꯕꯦꯂꯥꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯂꯥꯎ ꯊꯣꯛꯎꯔꯁꯦ ꯂꯂꯩꯃꯅ ꯆꯦ ꯑꯩꯗꯤ ꯂꯩꯍꯧꯔꯒꯦ ꯏꯟꯁꯥꯡꯁꯨ ꯂꯣꯏꯁꯤꯟꯗꯧꯕ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤꯕ ꯍꯣꯏ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯩꯈꯣꯏꯁꯨ ꯀꯨꯏꯔꯣꯏꯗ ꯍꯣꯏ ꯆꯦ ꯆꯤꯡꯂꯩꯗꯨ ꯆꯠꯅꯤꯡꯕ ꯐꯥꯎꯗꯦ ꯑꯗꯨꯕꯨ ꯆꯠꯄ ꯇꯜꯂꯦ ꯍꯥꯏꯔꯨꯕꯗꯨꯁꯨ ꯏꯁꯥꯕꯦꯂꯥꯅ ꯀꯣꯊꯔꯒ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥ ꯃꯌꯥꯝꯗꯨ ꯇꯥꯕ ꯇꯟꯕꯅ ꯆꯠꯄꯗ ꯇꯥꯔꯤ ꯂꯂꯩꯃꯗ ꯑꯃꯨꯛꯇꯪ ꯃꯃꯤꯠ ꯐꯩꯖꯩ ꯌꯦꯡꯂꯛꯂꯤ ꯈꯪꯉꯤ ꯂꯂꯩꯃꯅꯁꯨ ꯆꯤꯡꯂꯩꯒꯤ ꯃꯑꯣꯡꯗꯨ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗ꯭ꯔꯤ ꯏꯁꯥꯕꯦꯂꯥ ꯄꯤꯡꯀꯤ ꯆꯤꯡꯂꯩ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯣꯔꯛꯂꯤ ꯌꯥꯝꯅ ꯁꯥꯡꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯅꯠꯇꯦ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯗꯪꯅꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯂꯦꯞꯇꯨꯅ ꯅꯨꯄꯥꯗꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯄꯤꯡꯀꯤꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯂꯤ ꯆꯦꯗꯤ ꯍꯧꯖꯤꯛ ꯀꯩꯀꯩ ꯇꯝꯂꯤꯒꯦ ꯂꯥꯏꯔꯤꯛ ꯇꯝꯂꯤꯌꯦ ꯀꯩ ꯀꯣꯂꯦꯖꯇ ꯀꯩ ꯇꯝꯃꯤꯅꯣ ꯆꯦ DMCCꯗ BCom ꯇꯝꯃꯤꯅꯤ ꯋꯥꯔꯤꯗꯨ ꯅꯤꯡꯊꯤꯅꯤꯡꯉꯥꯏꯅ ꯇꯥꯔꯝꯗꯕ ꯆꯤꯡꯂꯩꯗꯨ ꯃꯅꯥꯀꯣꯡ ꯈꯪꯁꯤꯡ ꯍꯟꯗꯛꯀꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯏꯁꯥꯕꯦꯂꯥꯗ ꯍꯨꯠ ꯂꯩꯁꯤꯜꯂꯛꯂꯒ ꯇꯍꯥ ꯍꯪꯂꯛꯂꯤ ꯁꯦꯃꯤꯁꯇꯔ ꯀꯌꯥꯅꯣ ꯆꯦ ꯆꯤꯡꯂꯩꯒꯤ ꯃꯑꯣꯡꯗꯣ ꯏꯁꯥꯕꯦꯂꯥ ꯃꯨꯟꯅ ꯈꯪꯉꯤ ꯅꯣꯛꯃꯤ ꯃꯔꯧ ꯂꯩꯅ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯕꯥꯂꯤꯅꯣ ꯑꯃ ꯖꯣꯞ ꯂꯥꯎꯅ ꯈꯥꯝꯖꯤꯜꯂꯛꯂꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯇꯧꯔꯝꯕ ꯏꯁꯥꯕꯦꯂꯥꯗꯨ ꯒꯥꯔꯤꯗꯨꯗ ꯅꯣꯛꯃꯤ ꯌꯦꯡꯁꯤꯜꯂꯤ ꯆꯤꯡꯂꯩꯗꯤ ꯏꯁꯥꯕꯦꯂꯥꯗꯒꯤ ꯄꯥꯎꯈꯨꯝ ꯇꯥꯅꯤꯡꯕꯅ ꯃꯤꯠꯐꯝꯗꯨ ꯍꯣꯡꯗꯣꯛꯇ꯭ꯔꯤ ꯈꯥꯝꯂꯛꯂꯤꯕ ꯒꯥꯔꯤꯒꯗꯨ ꯌꯦꯡꯂꯨꯕ ꯁꯪꯗꯦ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯄꯤꯡꯀꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯃꯤꯠꯐꯝꯗꯨꯗꯤ ꯅꯨꯄꯥꯗꯨꯗꯒꯤ ꯍꯣꯡꯗꯣꯛꯇ ꯆꯤꯡꯂꯩꯒꯤ ꯐꯨꯔꯤꯠ ꯃꯆꯤꯗꯨ ꯄꯥꯏꯗꯨꯅ ꯀꯛ ꯆꯤꯡꯉꯤ ꯒ꯭ꯔꯦꯁꯟꯁꯨ ꯄꯤꯡꯀꯤꯕꯨ ꯎꯕꯗ ꯏꯉꯛꯏ ꯅꯥꯀꯟꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤꯗꯨꯕꯨꯁꯨ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯤ ꯄꯤꯡꯀꯤꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯃꯆꯤꯗ ꯆꯤꯡꯂꯛꯄꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯄꯤꯡꯀꯤꯗ ꯈꯪꯌꯦꯡ ꯌꯦꯡꯁꯤꯜꯂꯤ ꯑꯗꯨꯕꯨ ꯄꯤꯡꯀꯤꯗꯤ ꯃꯉꯣꯟꯗ ꯌꯦꯡꯂꯝꯗ꯭ꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯏꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗꯨꯗ ꯆꯤꯡꯂꯩꯁꯨ ꯃꯃꯥꯟꯅꯕꯤꯗꯨꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯂꯛꯂꯤ ꯎꯔꯦ ꯃꯥꯁꯨ ꯒ꯭ꯔꯦꯁꯟꯅ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯂꯝꯂꯤꯕꯗꯨ ꯏꯉꯛꯁꯨ ꯉꯛꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯅ ꯒ꯭ꯔꯦꯁꯟ ꯃꯥꯁꯨ ꯑꯣꯏꯗꯕ ꯑꯃ ꯉꯥꯡꯂꯨꯔꯕꯅꯤನ ꯏꯄꯥ ꯄꯥꯈꯠꯅ ꯆꯤꯡꯂꯩꯗ ꯌꯦꯡꯂꯤ ꯏꯁꯥꯕꯦꯂꯥꯗꯤ ꯃꯌꯥꯝꯅ ꯀꯔꯤ ꯈꯟꯕꯒ ꯈꯪꯕ ꯅꯠꯇꯦ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯤ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯂꯤ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯛꯑꯕ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯒ ꯄꯤꯔꯛꯇꯦ ꯅꯨꯄꯥꯗꯨꯗꯤ ꯃꯃꯤꯠꯇꯨꯅ ꯆꯤꯡꯂꯩꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯆꯤꯡꯂꯩꯗꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡꯗꯨꯗ ꯀꯞꯅꯤꯡꯕꯅ ꯂꯣꯏꯔꯤ ꯑꯗꯨꯕꯨ ꯀꯞꯄ ꯌꯥꯗꯦ ꯈꯟꯅ ꯀꯞꯅꯤꯡꯕꯗꯨ ꯋꯥꯅ ꯈꯥꯡꯖꯤꯜꯂꯤ ꯃꯥꯅ ꯁꯨꯛ ꯊꯥꯖꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛꯁꯤꯅ
ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯃꯉꯣꯟꯗ ꯃꯤꯅꯝꯂꯝꯕꯁꯤꯗ ꯊꯃꯣꯏꯗꯨꯁꯨ ꯀꯥꯏꯔꯤ꯫ ꯅꯨꯄꯥꯁꯤꯗ ꯊꯝꯂꯝꯕ ꯃꯥꯒꯤ ꯊꯥꯖꯕꯗꯨꯁꯨ ꯃꯤꯀꯨꯞꯁꯤꯗ ꯃꯥꯡꯈ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯏꯁꯥꯕꯦꯂꯥꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ, "ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ?" ꯒ꯭ꯔꯦꯁꯟꯁꯨ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯀꯩꯁꯨ ꯇꯧꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯈꯥꯎꯗꯨ ꯏꯁꯥꯕꯦꯂꯥꯗ ꯄꯤꯔꯛꯂꯤ꯫ ꯅꯣꯛꯃꯤ ꯍꯔꯥꯎꯅ ꯅꯧꯁꯤꯜꯂꯤ ꯅꯨꯄꯤꯗꯨ꯫ ꯃꯆꯤꯟꯗꯁꯨ ꯊꯦꯡꯛꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯂꯝꯂꯥꯟꯕꯤ ꯅꯨꯄꯤꯁꯤꯒꯤ ꯃꯥꯡꯗ ꯃꯥꯕꯨ ꯊꯧꯁꯥꯗꯕ ꯃꯇꯧ ꯎꯠꯄ, ꯃꯃꯤꯡ ꯐꯥꯎ ꯀꯧꯕꯤꯔꯛꯇꯕꯗꯨꯗ ꯆꯦꯡꯂꯩꯁꯨ ꯇꯁꯦꯡꯅ ꯅꯨꯄꯥꯁꯤꯕꯨ ꯋꯥꯔꯧꯔꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯄꯤꯡꯀꯤꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯟꯗꯤ ꯀꯥꯡꯊꯣꯔꯛꯇ꯭ꯔꯤ꯫ ꯒ꯭ꯔꯦꯁꯟꯁꯨ ꯆꯦꯡꯂꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯄꯤꯛꯇ꯭ꯔꯣ, ꯅꯪꯁꯨ ꯌꯥꯝ ꯊꯥꯖꯗꯅ ꯁꯤꯗ ꯂꯩꯔꯝꯃꯤꯅ?" ꯏꯁꯥꯕꯦꯂꯥꯁꯨ ꯒ꯭ꯔꯦꯁꯟꯒꯤ ꯃꯃꯥꯡꯗꯨꯗ ꯑꯐꯕꯤꯃꯨꯛ ꯁꯥꯖꯤꯜꯂꯛꯂꯤ꯫ "ꯑꯦ, ꯅꯪꯅ ꯄꯤꯛꯇ꯭ꯔꯣ ꯍꯥꯏꯗꯣ ꯃꯥꯔꯣ? ꯃꯥꯗꯤ ꯑꯩꯈꯣꯏ ꯔꯦꯟꯇ ꯂꯩꯌꯦ." "ꯑꯧ, ꯃꯥꯅꯤ. ꯌꯥꯝ ꯅꯛꯅ ꯅꯣꯏ ꯔꯦꯟꯇꯁꯨ ꯂꯩꯔꯝꯃꯤ ꯇꯧꯔꯤꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯒ꯭ꯔꯦꯁꯟꯁꯨ ꯑꯃꯨꯛ ꯆꯤꯡꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯤ꯫ "ꯄꯤꯛꯇ꯭ꯔꯣ, ꯅꯪ ꯌꯦꯟꯁꯥꯡꯁꯨ ꯌꯥꯎꯔꯛꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯇꯤꯐꯤꯟꯗꯨ ꯂꯧꯊꯣꯛꯅꯕ ꯆꯪꯁꯤꯟꯈ꯭ꯔꯤ꯫ ꯅꯨꯄꯤꯁꯤꯗꯤ ꯅꯨꯄꯥꯁꯤꯕꯨ ꯁꯥꯊꯤꯅ ꯋꯥꯔꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯥꯁꯤꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯐꯝꯁꯤꯗꯁꯨ ꯀꯨꯏꯅ ꯂꯩꯊꯅꯤꯡꯗ꯭ꯔꯤ, ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ꯫ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯊꯧꯁꯥꯗꯕꯒꯤ ꯃꯑꯣꯡ ꯎꯠꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯃꯥꯅ ꯍꯦꯟꯅ ꯊꯧꯁꯥꯗꯕꯒꯤ ꯃꯇꯧ ꯎꯠꯂꯝꯂꯒꯦ ꯈꯜꯂꯛꯂꯤ꯫ ꯏꯁꯥꯕꯦꯂꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯆꯦ, ꯑꯩ ꯍꯥꯟꯅ ꯆꯪꯂꯝꯃꯒꯦ. ꯂꯂꯩꯃꯗꯣ ꯃꯊꯟꯇ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ." ꯑꯃꯨꯛ ꯊꯨꯅ ꯄꯤꯡꯀꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ "ꯆꯦꯇꯣꯟ, ꯅꯪ ꯆꯦꯒ ꯆꯪꯃꯤꯟꯅꯔꯣꯀꯣ." ꯄꯤꯡꯀꯤꯁꯨ ꯆꯤꯡꯂꯩꯒꯤ ꯃꯒꯨꯟ ꯈꯪꯕꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯛꯂꯤ꯫ ꯆꯤꯡꯂꯩꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯗꯧꯕꯗ ꯒ꯭ꯔꯦꯁꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯄꯤꯛꯇ꯭ꯔꯣ, ꯅꯪꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡꯗꯨꯅꯦ, ꯁꯦ." ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ꯫ ꯅꯨꯄꯤꯁꯤꯗꯤ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯃꯉꯣꯟꯗ ꯌꯦꯡꯕꯤꯔꯝꯗ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯁꯨ ꯍꯟꯖꯤꯟꯅ ꯅꯨꯄꯤꯗꯨꯕꯨ ꯀꯧꯔꯛꯂꯤ꯫ "ꯄꯤꯛꯇ꯭ꯔꯣ." ꯑꯅꯝ ꯀꯟꯕꯤ, ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕꯤ ꯅꯨꯄꯤꯗꯨꯗꯤ ꯈꯨꯝꯂꯝꯗ꯭ꯔꯦ, ꯑꯗꯨꯃꯛ ꯅꯨꯄꯥꯗꯨꯅ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ꯫ ꯒ꯭ꯔꯦꯁꯟ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯆꯤꯡꯂꯩ ꯃꯥꯅ ꯎꯠꯂꯝꯂꯤꯕ ꯃꯑꯣꯡꯗꯨ ꯏꯁꯥꯕꯦꯂꯥꯒꯤ ꯃꯃꯥꯡꯗꯁꯨ ꯈꯖꯤꯛ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯏꯀꯥꯏꯕꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯄꯤꯡꯀꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ꯫ "ꯄꯤꯡꯀꯤ, ꯁꯦ, ꯏꯟꯁꯥꯡꯁꯦ ꯅꯪꯅ ꯄꯨꯁꯤꯟꯈ꯭ꯔꯣ. ꯄꯤꯛꯇ꯭ꯔꯨꯁꯦ ꯑꯩ ꯍꯣꯔꯦꯟ ꯊꯦꯝꯃꯒꯦ." ꯄꯤꯡꯀꯤꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕꯗꯤ ꯍꯥꯏꯔꯛꯇꯦ, ꯑꯁꯥꯎꯕꯗꯨꯅ ꯍꯦꯟꯈꯤꯕꯅ꯫ ꯏꯁꯥꯕꯦꯂꯥꯁꯨ ꯒ꯭ꯔꯦꯁꯟꯅ ꯆꯤꯡꯂꯩꯕꯨ ꯈꯟꯖꯕꯒꯤ ꯋꯥꯉꯥꯡ ꯑꯃꯨꯛ ꯉꯥꯡꯂꯛꯄꯗꯨꯗ ꯃꯁꯥꯗꯣ ꯈꯨꯏꯁꯥꯎꯅꯔꯛꯂꯤ, ꯀꯜꯂꯛꯄꯁꯨ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯐꯕꯤ ꯁꯥꯗꯨꯅ ꯇꯞꯅ ꯄꯤꯡꯀꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯤꯡꯀꯤ, ꯏꯟꯁꯥꯡꯁꯦ ꯂꯧꯁꯤꯜꯂꯣ." ꯄꯤꯡꯀꯤꯁꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗ ꯇꯤꯐꯤꯟꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯔꯦꯟꯁꯤꯅ ꯏꯁꯥꯕꯦꯂꯥ ꯍꯣꯏꯒꯤ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯊꯤꯅ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯁꯤꯗ ꯉꯥꯡꯂꯝꯒꯗꯕꯅꯤ꯫ ꯁꯣꯝꯗ ꯆꯤꯡꯂꯩꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯀꯞꯂꯒ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯔꯝꯕꯤ ꯂꯂꯩꯃꯁꯨ ꯏꯉꯛ ꯉꯛꯈ꯭ꯔꯤ꯫ ꯑꯦꯟꯁꯥꯡ ꯂꯧꯔꯨꯅꯤ ꯊꯣꯛꯈ꯭ꯔꯒ ꯀꯞꯄꯒ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯥꯁꯨ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯇꯍꯥ ꯆꯪꯁꯤꯜꯂꯛꯂꯤ ꯃꯃꯥꯟꯅꯕꯤꯗꯨꯒꯤ ꯃꯅꯥꯛꯇ꯫ "ꯆꯤꯌꯥꯏ, ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤ ꯀꯞꯄꯤꯅꯣ?" ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯃꯃꯥꯟꯅꯕꯤꯗꯨ꯫ ꯃꯣꯟꯗ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯂꯂꯩꯃꯗꯤ ꯃꯀꯣꯛ ꯃꯃꯥꯏ ꯉꯥꯎꯔꯦ꯫ ꯄꯤꯡꯀꯤꯁꯨ ꯆꯪꯂꯛꯇꯕꯗꯨꯗ ꯑꯗꯨꯅ ꯋꯥꯍꯪ ꯇꯧꯁꯤꯜꯂꯛꯂꯤ ꯑꯃꯨꯛꯁꯨ, "ꯀꯩꯒꯤꯅꯣ ꯃꯤ ꯅꯪ ꯀꯞꯄꯤꯗꯨꯕꯣ? ꯃꯔꯝꯗꯣ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯎ." ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯀꯞꯇꯅꯕ ꯍꯣꯠꯅꯈꯤꯕꯅꯤ, ꯉꯝꯁꯨ ꯉꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯉꯝꯗ꯭ꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯈꯥꯡꯒꯜꯂꯝꯕꯁꯤꯡꯗꯨ ꯂꯣꯏꯅ ꯐꯨꯗꯣꯛꯇꯨꯅ ꯀꯞꯂꯛꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯄꯤꯡꯀꯤꯁꯨ ꯃꯈꯨꯠꯇ ꯇꯤꯐꯤꯟꯗꯨ ꯄꯥꯏꯔꯗꯨꯅ ꯍꯣꯝꯕꯦ ꯁꯥꯎꯅꯤꯡꯅ ꯀꯥꯅ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯂꯤ, "ꯆꯤꯌꯥꯏ, ꯍꯨꯔꯥꯟꯕꯗꯨꯅ ꯑꯦꯟꯁꯥꯡ ꯄꯤꯔꯝꯕꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯂꯩꯁꯨ ꯄꯨꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯄꯤꯡꯀꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯤꯐꯤꯟꯗꯨ ꯇꯥꯞ ꯂꯧꯔꯒ ꯃꯣꯏꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯗꯁꯕꯤꯟꯗꯨ ꯇꯝꯅ ꯒꯝ ꯂꯥꯛꯂꯒ ꯗꯣꯛ ꯊꯥꯗꯩ꯫ ꯃꯥꯁꯨ ꯂꯩꯃꯥꯏꯗꯨꯗ ꯉꯦꯛ ꯐꯝꯊꯔꯒ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫
Tauriba mataudo lalaima magi mafamdadi angakpada angakpa oikre karino tauriba maong se haiba midingna Pinky de ingsil. Pinky maso miding du bab taraduna samlapa wari ma thuna lalaima dalirami. Wari du tabada lalaima so kam thingna saungkre. Adobo tanja sidadi asawa othoklaba matang jade khan masana masabu patha jaraga kaptana leiribi mamana bisibu themjinba changlakli. Jiyai sigida makapa hungnadida kapadudo dasanso icham chamna je sabelagine insang thinbalak poiramni. Changlei su kapna icham chamna oiradi mana kaige koda oidaba ngaklido gahaki mamagda engoda call tawragade ini hoida thapama chaluge da hairein nuksibabu kashulaitana khatpam sangme madi. Pinky na Jiyai nangna lan sulandana kaigi nangna kaplino dasangi maongduga hairadine Jiyai na tawramido chap charabane. Lalai mana amo kona tapnane igna dasanga wari sanaragane karino haibado senduknaro. Changlei su warang na hairaklami. Madugi kanaba leiraroi maramdi aina mangona thamlamba thajabado hawjikti loida mangkre. Pinky na Jay Sabela de nangmu masak khangdabana wari mayam amasone mana sadokre. Nang yam nungairamaroi na haire hawjik halakpad. Nangbu khara themjinbiyu madi nangi mangda lepa phawa ikairen hai. Changlei do Grayson na mangonda oidaba nganglamba madi Isabella na ngasai likiba wari mayam do sumning singlaga pangkapta kapli. Mana suk thajaraga nupasina thajaba halakpasidadi thamoido sathina kairabani. Ani do na so kaplibi mamana bisibo themna balaknari. Isabella de kamdauri mana hek pamjabado thoklabani na haraubana loikre. Machinda sumna solaklami. Masigi tanjasi lemna manghanba yadeda. Grayson de aigalam da thurodongni. Grayson so mayum hek yaurupaga Changlei da call tawsinbani. Adobo blog thambiramle. Facebook, Insta, WhatsApp na chingba mayam so loina blog tawramle. Upai leirakdraduna lalaimaga Pinky gada call tawbudu so amatta paikhatpirakdre. Grayson upai leite Changlei bu themningbani adobo themnaba tanjado Changlei mana pikhidre. Nungthoi do jingsang so makoigi sanagi dukandagi mayumda hallagi haina thoklakpada magi phone du ring lagli. Pocketagi phone du lokthokduna lakliba call du kanagino haina yengi. Helena gi oirambaduda sat adum paikhatli. Hello. Nganba nangba hojik kai thalege hotel la leibra. Leidi. Sanagi dukanda janglubani thoklakpada ngairi. Osh. Gadorge. Ay gari do yadadana ngasai se babana helumda ithilambani. Ado babado logba lakpadi farak tarani hairakpa. Aduda nangna hotel la leiradi lambi punbani na aibu helumdagi lokhalaga yumda drop tawbiramona haige tawni. Jingsang da nokladuna adogibo hotel la leitraso ay dum logba lakise. Nupadugi wado tabada Helena do haraungjay. Adudi ay ngairamage ka. Oi, ngairamo.